Khorjei Digital World Mayambu Khorjei Mapu ki channel da taram nokchari ngasidi Uchina ga Mangal gi Kanghou sembagi ono cherke aduna Uchina ji gram yankhai gi ni pachama gi kilo da lisingani pi aduni akang base na paw phong no hodobdi bulak tingjalame tangkhai gu makhatne tokjaga do je yam ekta opthorok kangai da yam do man ba no samai to se tingjala Mangal ju tenkonam do olaga tenko ani gu matingjala tenko ani che khoi Uchina Mangal Kanghou ina tana topa mathelam ju yaw reduna ni yum da ma ye ontar tenkonam lai dana duna dum olaga samaina sing hapsalaga tinja tingam ni dum mai amona kai eka loi dum chakra daun aduna Mangal ju tingjala Uchina je hojik pop thoro kana kyam chawri ni aduna sitangai ko ni sin naga do je Mangal ju popa lai ra aduna akoi gi khang mana yaw da bida khang saramina thau refine kra hijin jara aduna tesbata chau na kopi chau telo chau tora dum ngok je ga doini adubu Uchina Kanghou se Manga Kanghou se khoi kap khar hele ching chola kana mu hele aduna ngau boda khara section bi ba madi mathau tai Uchina si English ta wood ear mushrooms natra wood loving fungus haina khangni hai edible fungus amani chaba yaba fungus ni hai batare scientific name da delicata FRP hand haina khangni specialty produce over website amada maki nutritional value si iron protein fiber vitamin B1 amadi B2 yawi haina palli chawi mo ngasi putlaga natraga stir frying akoi ji Kanghou tawrise natraga sorting adigi mafum ayambada masi soups da natraga salad ta dum hapaga oni su chani aduna Uchina Mangal Kanghou si adum Uchina phangdaga di saba phangdaba adun Uchina je khoi gi uda sawra leiba kai mushroom makhalamani khoi u patpada adura magi makhok mara gumba hai tai makhok kan mutong lokthoga hatai di loi chaba yaba poni kangna dum thamjanaraga charam dai dei singdang hak tingba natra sing sa ra tingaga dum phangba yaba China ni aduna hojik marwa pang phajana mulla matungda mangan hapchan jara mangan se dum phajana on dana ngongjari aduna Kanghou wi mong bodi man manai da Uchina ga mangan sina dum khar special oi ba khoge thelamani hain hajabi adi Uchina se khoge Asia madi selective islands of Pacific Oceans tagi orakhena haibi 1753 adai dige dum moi season ba hawra I haina moi history da dum alami haina hojiki specialty produce hariba website se di yaw adun Uchina jap chala adi Uchina jap chala phajana makhana dag onjaba aduna Uchina je akoi iram da masidana tana dum Asia gi mafum ayam da dum pamna chana ba mathelamani aduna hoji hape aba spices adum hapchin jara hoji manin bhajan kai bhajana dum bulhan bhai ta Kanghou ji ko mangan ji mundragadi yadamina Uchina budi ngakta da ekta mundog jan lai jara aduna hoji bulabani na sang yaga tum hapchin jara tum hapchin jara aduna tum hapchala matungda si film sini leris aduna hoji padigom timing ma padigom khra hapchala adigi mu coriander leaves padigom mu hapchala sini ngasi no magi lau singoda Uchina ga Mangal ga Kanghou Facebook ta comment ta request to birakni Uchina Mangal Kanghou sai gi maru amana aduna sida leijare Uchina Mangal Kanghou Uchina gi kana busudum yaromi aduna dum machal khra hapchan jara aduna sida leijare Uchina Mangal Kanghou video asibu share tawba subscribe tawba channel asi kabiramgunu yambo amukana tagar phone dok shuri thank you once again.